Pakistan Afghanistan lariba terrorism gi lot family attack tawgani haina warning tawkhre karigumba Kabul gi rulers in Afghanistan manung da lotun lariba anti Pakistan militant sing laksin mangamdrabadi Islamabad na terrorism adu gi lot fam sing da attack tawgani haina Pakistan gi defense minister Khwaja Asif na Afghan Taliban warning tawkhre February gi aroi saruk ta Afghanistan na satkiba khongsat amada Asif na BOA gi interview amada Taliban gi lusing masingda mohgi cross border security commitment singa nana ba apul tawkhi Afghanistan operatory bi anti Pakistan militant singa du Pakistan attack tawnabigi thorang sing paikhatpa thingnana bagi pandam ga loinana Pakistan gi defense minister sina Taliban leader singda wapam sikhangan kibani karigumba masi tawdaba tarabadi Islamabad na lokhatpham thokpa action lokhatlagani hainasu maakna Taliban leader singna khanki Minister sina makhatana phongdokibada Pakistan gi wapam masibu luna khanduna thabak ton thoktaba tarabadi tangkak amada aikoina soidana action lokhatuna Afghanistan gi territory da lotuna lairiba terrorist singa dubu aikoina target tawgune masum makhoibu hatkhani asigumba phiba masi aikoina makhatana sangthana khangmangam loidaba oibana tangai fadana aikoina terrorist singa dubu makhoigi lotpham kudimakta target tawduna hatpa mathau tarakpani hainasu makna makhatana phongdokhi Afghan Taliban kumza English singani taraga mathoida Kabul paishin khibadigi Pakistan Afghan Taliban gi misang ama oidiba Tehrik-i-Taliban Pakistan TTP na terrorist attack sing satabi hengalakhibani Saikhar gi mamang na Pakistan military na border area singda akan ba operation sing sathabadagi fighter lising kya mafamadurigi sian kraba matungda TTP gi lusing musing na Afghanistan lairiba makhoi gi lotpham singdagi Pakistan gi mayok to operate torakli haina su Islamabad na maral siribani handak ta pi hibu warning asigi matang Taliban gi lusing musing na ningthi na response torakhi haina su claim tawbuga loinana Asif na haiki madudi Afghan Taliban TTP ga mari tatnana bo hotnari haina su mahangna thaji haina pawsida makhatana su palakli makasa tharak poina to papaw mana Erang thokhraba matung Orissa gi sambalpur area internet suspend tawkhre Orissa gi sambalpur district pangthokiba bike rally amada Laining laisol mana da kanglub ani gi marak sound unkhana bagi thawdok thokhraba matung makatana district asida pamda thawdok sing thawalaktana ba lokholakwa section tharangi saruk ama oina district asida ngasidigi hawraga pung nifuga nipan gi oina internet service suspend tawkhre hadi ngarang district asida Hanuman Jayanti gi mari lainana bike rally ama organize tawki Bajrang Dal na sinduna sa liba bike rally edu da khangaudana Hindu amasung Muslim kanglub ani gi marakta sound unkhana bigi thawdok sing tholakibani thawdok thokhraba matung ahenba police force sing deploy tawduna miyam gi Erang adu bu control tawkhre makhatana police na yam section na scenery haiden su pawsta makhatana su phungdorakli makasa tharak poina to papaw mana defamation case ki matang na satakhiba trial adu mapung phabu wali lawyer Modi surname ga mari laina Congress lusing Rahul Gandhi ki mathakta defamation case ma tarakhiba adu ga mari laina court satakhiba trial adu mapung phabu wali amare defamation case ta maximum percentage piba sisu maram sadi hain Rahul Gandhi gi lawyer na ngasi Gujarat ki Surat ta leiba court amada phongdokre hiramasi ga mari laina Rahul Gandhi gi lawyer RS Simana phongdokhiba da kari maram gi dama court na Rahul Gandhi bu sahi ani ki conviction asi pi khibanu haibadu haujik su samamna boidi case asi electronic media da yumpham oiraga satakhibani Congress lusingba sina mikhal gamari lainana pangthokpa rally ama da ngang ki bu wapam adugi video clipping singamadi pau kya phungna rakraba matung kilotir samarum lap mafam da leiba miyoy ama na defamation case tarakpani aduba hairiba case asi da maximum percentage lauthurakhiba si maram sabwali case asida ma ki client Rahul Gandhi bu sahi ani fadopi ki ba dubu maram sabu wale amadi nampu da wakal khanthadana warep lokibegi sauna mami ama upa phangi Supreme Court ta uwapam asiga mari lainana Rahul Gandhi na lale haijaki bu laikre haiden su pawsida makhatana su phungdorakli atopa paw madana Saina gi lanmi singna doklam gi manak nak maphamda lanmi thomjilakli bisigi Indian security da mi painingai oiri Doklam gi manak nak mafam da Sainana lanmi sing thomjin begi thawong ama satharak liba si Indian security da mi painingai oidi haina official report ama gi matung ina phongdokli Saina gi People's Liberation Army na strategic Doklam platu gi amosu abut ki saruk thomjilakwa hore India gi Siliguri Collider si strategic Doklan platu da gi ningthijana uba phangi India
China Bhutan Doklam Rai Junction digi hairiba mafam asi panglap lapnadana lei ing lising ani ga taraga threat ki matamda India amadi China gi marakta su Doklam gi mafam asida military gi oina akan mamuknabagi thawung sing satakhibadagi nakalani gi oina lanmi sikhibagi thawdok laikhrabani Bhutan gi manung sana lairiba amosu river valley da China gi lanmi singi mapangal sagalakli People's Liberation Army na amosu tung koina gi oina lashin yana bagi damakta mafam sangwa sagalakpa loinana communication tower sing khile hairiba amuso gi river valley asida China na permanent military hutmen lising amarom hen sakre masigi matakta masing yamlaba temporary shed kya ma susare hairiba sesing adu China gi lanmisa kya ma thamba yagani thazari English ngani ga taraga threat ki matamda Indian Army amadi China gi People's Liberation Army ki marakta akan mamongna khut thokna bagi thawdok sing laiki Doklam gi nungsup thangba sarukta India gi defense lines kanthok China gi lanmi sing aduna atopa lambi amada mafam adu yauna ba sangchilangna bu hona khibani Doklam's isolated oiba plateau amani China natragana Bhutan gi lanmi sing English ngani ga taraga threat ki mamangda mafam adu da patrolling satpangamanati India gi lanmi sing aduna mafam adu da sangshin ki ba China gi lanmi sing adu tanthokna bu hona khiba matamda maru oina khut thokna bagi thawdo adu thokibani China gi history nadi Bhutan ba makhoi gi territory gi manung sana lairiba lamdam gi sarukni haina claim tawri English sing amaga samapan go humfu gi matam Chinese government na Bhutan Sikkim amadi Ladakh pu Tibet ki mapung weba lamdam gi sarukni haina phungdokhibani India gi military planner sing nasu China na control toriba Bhutan gi territory sing Doklam gi nungsup thangba lamdam gi sarukta activity satharakpa haibase India gi security gi interest nungnang ni oiribani haiden su pausna makhatana su phungdorakli maka satharakpa oina to papawmana India na NATO gi leibak sing exercise pangthokna bagi damakta Rafale fighter jet mari France ta tharagani Indian Air Force na ahan boina modern Rafales multi-roles combat aircraft mari NATO gi leibak single loina exercise pangthokna bagi damakta France ta tharagani an official report amagi matung ina phongdorakli Indian Air Force ki mekedi phongdokhibada irai numita Indian Air Force ki contingents adu France ta thaduna Koreans exercise ta saruk yahangani amasum France ki Air Force ki base oiriba Monte de Marsan da exercise adu pangthokani April taraga trete exercise adu pangthokpa hawgani duga May gi tang manga da lusingani Indian Air Force ki thagadoriba contingents adu da Rafale fighter jet mari C-17 aircraft ani IL-78 aircraft ani amati Air Warriors 165 yawgan haidi exercise adu da saruk yagadoriba leibak singi manungda Germany, Greece, Italy, Netherlands, United Kingdom, Spain amadi United States na singba leibak sing su yawri amasum Indian Air Force na NATO gi leibak singa loina exercise pangthokadoriba sina leibak sing Air Force ki lairiba tawba ngambagi shakti edu hengat hanba ngamgani thajanari France ki Defense Minister gi mekedi gi phongdoki buapam amada exercise Audience 2023 asi France Joint Force Command gi ahan exercise ni loinana exercise asida Joint Force Operational Readiness ki matang da hena khusamnana thabak pekhat pangamgani NATO gi ally yauna lanmi lising taragani thoirom se saruk yaduna pangthokodoriba exercise asi marirak suba madi final phase ni saliba sayesi gi February kun go homdoi gi Audience 2023 gi War Games atu pangthokpauki adubu March taraga mathoji luisin khigani haiden su paus na makhatana su phongdorakli makasa tharak poina to papom na Ukraine Crimea yauna lebas ta lairiba Russia gi lanmi sing punamak handokhina ba taksin khre Ukraine Crimea yauna lebasi ga ate atop mafam da lairiba Russia gi lanmi sing punamak lebasi thadoktuna satkadabani happy gi wapam Ukraine gi foreign minister na phongdokre Ukraine gi foreign minister na hahibada ma ki lebasi na handak Russia na ain kai na annex tawkiba Ukraine gi ate atopa lamdam amadi Crimea na singmada lairiba Russia gi lanmi sing punamak lebasi thadoktuna satkigadabani happy gi wapam takshili Ukraine foreign minister Dmytro Kuleba phungdoki buwap mamada ngasidagi tha taraga humdoironggi mamangda Russia na full scale na landarakraba matung tarakpada Russia gi lanmi singbu lebasidagi handokhinaba taksinduna lakli UN gi Charter gi principle gi matungina su aikoina amata oina punduna Ukraine bu Russia na landarakli ba sidagi ngakthokna bokhona gani Crimea Ukraine gi manungsana leibu lamdam gi saruni maram aduna Ukraine gi control kya
lehenpham thui amasum Romania gi capital Bucharest ta pangthokiba mifam amada video link gi khuthang no warol piraduna koleban wafam asi phungdokhibani sohairi Crimea gi lamdam asi Ukraine da handokpham thokti haba wafam ama malem gi kanaguma mana matam punamakta phungdoktuna laklibasi maram sada wafam ni Ukraine na wafam adu atamna yaba ngamloi Russia na di Ukraine bu Crimea ma ate atopa Hanakte annex tawkiba Ukraine gi lamdam singbu Russia gi sovereignty gi manungsana lairiba lamdam gi saru am oina launaba Ukraine takshilakhibu wafam adu yakidrabani Mamang gi sahi gi September thada Russia na Ukraine gi Donetsk Kherson Luhansk samadi Zaporizhia province bu annex tawkibani Ukraine su hairiba wafam singadu reject tawkibaga loinana Russia gi lanim singna occupy tawriba Ukraine gi lamdam gi saruktagi handoktriba phawdi Russia ga kaidonungda wari sanaroi haina phongdoklibani Haujik lairiba phiba masida karigama Russia na santi gi wari sananingbi apama leiba thoklagadi Ukraine da lairiba Russia gi lanim sing punama handokhigadabani haibigi wafam taksilli hainsu pawsida makhatana phongdorakli Makasa tarapoina topa paumna Norway na Russia gi embassy official taraga mga spy oibi gi maral tan thorakre hairi Norway na Russian embassy gi official taraga mga spy oi habi gi maral da tan thorakre haina official report ama gi matungina phongdokli Norway gi government gi mekedi gi phongdokhibu worol ama gi matungina di Russia gi embassy gi official singadu diplomatic position adu gi marum da intelligence officer oina operate tawi haina maral siri Adumainama Russia gi mekedi wafam adu yaning the botkre Norway na Russia gi embassy gi official taraga ma tan thoraki basi haujik lairiba diplomatic ki accredited oiraba diplomat ki masingi saruk mari thokpi gi amaoiri Norway Russia gi intelligence ki activities oi hanthana na bahona bada tangai fadana khongthang asi pekhat gi mathau tari amadi aikhogi national interest ngak na gi damakta masi mathau tai haina su Norway gi foreign minister Enikiana kiba statement amada so hairi Hauzi Norway gi oina Russia na khwaidi gi sauna intelligence ki threat piri aikoina Russia gi intelligence officer singbu diplomatic cover gi makada operate tawbi haloi Norway da laiba Russia gi embassy da intelligence officer oina mathau toriba miyoi singadu atuba matamda leba asi thadoktuna sakhigadabani haiba wafam su khangalakli Maraksida Russia gi foreign minister gi mekedi gi phungdorakibada Norway na Russia gi embassy gi diplomat tanthurakiba adugi pakhum sapsana pigani adumaina Russia lairiba Norway gi embassy gi official singbu hiram sigi matangna comment pina bohona ba una ba phangide hairi Norway laiba si NATO military gi alliance ni amasum Arctic region Russia ga ngamkhai lonaribani English ngani ga kungani thogi April thada Russia gi diplomat ahum Norway na tanthurakiba gi thawdok laikrabani Norway laiba asina Russia ga normal diplomatic relation thamna bohonari hairenusu pawsida makhatana phongdorakli amasum pawsha lushela poina ngarang phongkiba naharul gi thawdang pawsi gi editorial content gi lokhosara kana mayamna thamjage airport ta thunglakhiba Myanmar singna Aadhaar card pairamba Aadhaar card haibisi laiba asigi asengba citizen amani haiba khangnana ba Bharat Sarkar na issue tawbo loinana government ki scheme project natragana bank account hangbana singbad Aadhaar asi sungsoi soidana yaudaba yadaba polama moidibani masiga loinana pan card asi su yamna maruoiba ama oidi masimangna Aadhaar masu pan card ani asi link tawgadabani haiba ministry gi akanba instruction ama su lairibani asigumba leba asigi citizen singi yamna maruoiba document ama Pune degi April taragani thuri Imphal airport thunglakiba Myanmar singna matau karamna pairam libano haiba yamna singnangai oi amasum Imphal airport thunglakiba Myanmar national taradu Indian authority na piba Aadhaar card amasum pan card natana foreigner amana leba asida sanglakki valid oiba document amata yaude adugumba illegal Myanmar citizen sing aduna matau karamna Pune degi via Kolkata gi khuthang Imphal airport thunglakiba haibasida airport lairiba immigrant checkpost sing amasum airport authority sing aduna karimata khangaudabra haibasini karigumba Myanmar nationalist sing adu Imphal airport authority amasum foreigner checkpost ki team singna matam sana check tawduna phagat haudaba tarabadi airport hek lanthokibaga yelhomi amani haina claim tawraklibani Makoi sing adugi masada Aadhaar card amasum pan card yauribanina kanana su makoibu Myanmar nationalist amani haiba ngamloidoribani masida luribadi Myanmar nationalist sing aduna Imphal airport thunglabadi nati makoi sing aduna pairam liba Indians authority ni issue tawba Aadhaar card amasum pan card sing adu kanagi khuthang da lauraga pairam libano haibisini
ꯃꯈꯣꯏꯅ ꯄꯥꯏꯔꯝꯂꯤꯕ ꯑꯙꯥꯔ ꯀꯥꯔꯗ ꯑꯃꯁꯨꯡ ꯄꯥꯟ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒ ꯂꯣꯜ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯇꯤꯟꯅꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯐꯦꯛ ꯗꯣꯀꯨꯃꯦꯟ ꯑꯣꯏꯅ ꯁꯥꯔꯒ ꯊꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯅꯦꯗꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯁꯥꯔꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯐꯦꯛ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯔꯒ ꯊꯥꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯗꯨꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯂꯧꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜꯁ ꯀꯌꯥ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯐ꯭ꯂꯥꯏꯠ ꯏꯝꯐꯥꯜꯗ ꯏꯂꯤꯒꯦꯜꯁ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯀꯌꯥ ꯑꯃ ꯄꯨꯁꯤꯜꯂꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯏꯂꯤꯒꯦꯜꯁ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯀꯌꯥ ꯂꯣꯠꯅ ꯊꯨꯞꯅ ꯆꯪꯁꯤꯜꯂꯤꯕ ꯈꯨꯟꯗꯥꯁꯤꯡꯈꯤꯕꯗꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ NRC ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯏꯍꯧ ꯂꯩꯔꯤꯉꯩꯗ ꯏꯟꯗꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒ ꯑꯁꯦꯡꯕ ꯁꯤꯇꯤꯖꯦꯟ ꯈꯛꯇꯗ ꯄꯤꯕ ꯑꯙꯥꯔ ꯀꯥꯔꯗ ꯑꯃꯁꯨꯡ ꯄꯥꯟ ꯀꯥꯔꯗ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯂꯤꯁꯁꯤꯡꯅ ꯄꯥꯏꯔꯝꯂꯤꯕꯁꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯍꯛꯁꯤꯟꯅ ꯂꯧꯗꯨꯅ ꯃꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯇꯨꯅ ꯐꯦꯛ ꯑꯙꯥꯔ ꯑꯃꯁꯨꯡ ꯄꯥꯟ ꯀꯥꯔꯗ ꯁꯥꯔꯤꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯗꯨ ꯐꯒꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜꯁ ꯀꯌꯥ ꯂꯦꯞꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟꯁꯤꯡꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯒꯣꯚꯔꯅꯔ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯅꯔ ꯑꯅꯨꯁꯨꯌꯥ ꯎꯏꯀꯦꯅ ꯉꯁꯤ ꯔꯥꯖꯚꯋꯟꯗ अखिल भारतीय पूर्व सैनिक सेवा परिषद की डेलीगेशन उनब फोंदोखरे डेलीगेशन असी हयेंग मोइरांग आईएनए हेडक्वार्टर पांगथोकदबा नेताजी सुभाष चंद्र बोस मोइरांग उसोप 2023 पालन थौरंग मरी लेना इम्फाल लाखिबनी तेम अदुगा उनखिबा अदुदा गवर्नर की मैकेदिगी मखा तना हाखिबदा लैबा असिदा कोविड पैंडेमिक ना अरुब फिबम कया मयुनखरबसु परिषद असिना सिंथानिया ओइबा थबक कया पैखली हाइना सिंथाखि हाइनसु पाउसना मखा तानासु फोंदोरखली अदो हौजिक ओइनदि म्याम पाउसु मतांग से लुसिनजरगे अमसुम म्याम पुना अनौबा अपडेट ngamiनसे हाइनसु चैनल सिगी मैकेदिगी म्यांगि फम थमजरी म्याम अनौ अनौबा मतम मतम गी पाउसुं पिजरके म्याम पुना ngamiनसे